bye bye hai tare 31st December chalam dai me kup sidam khan bi rai mate mai kitang hanas mudam sakat point ai tawjarak Matam gishapu humkrava nangi thamoibu kanada taina rugani wakatham leitravada Hem jin vinava leitrava thamoy asina kayara teng thakigani nangi damata karigi adu thamoy kalliba Nangida maglip chekiba aingonda karigi ado thamoy kalliba Nangida makhan chekiba aingonda Ho nongdamba karino tauri Sengonda ho nongdamba karino tauri sengonda karino tauri se aingonda plastic lab amazing angak pa phangna phajai Sabir ma pira chel le me Sabir sina aikogi Arvind sai be sai sina ko mayek su yam phajai sai su yam phajai one of the super hit song ne si ai gi su favorite ne nangi favorite ne ba sidana nupi da chai da ba nongdam ba do in chai ki bai tar sai anyway haidi warak pa matam da isor da gyan da de as isor haidi isor da tai ni dara upai lai ta ba adre da isor da bevhar yaw da na ne ba dum ai gyan da de nang toi se kai no ta tai na bin hai tare ai mo da su blame tong ning da ba sine isor da tai da ne ja bai tare yamna to phatra ga jo yam na sibai level da yaw ki ba do diwari ni sabe yam thing ne rakini angang oi ri anyway hauzik aikogi Arvind laksage Arvind laksaning baji ai wahang ani da hange aduga mayam na Arvind gi ne isai hana taning ne ai khangjai mayam zo live ta mi myam yeng biri aikogi MCTV ISCOM amadi Elite Cable High TV channel ahumakta aikogi high ngasi program se live thajari amasung YouTube amadi Facebook ki medium da so ngasi Norris window channel da thajari aduna mayam na Arvind da soidani isai taning ne se khangi ado Arvind ahan ba question se Arvind isana ga aikogi isai ming je Google da gi iraga search tawga da yawbra hoi karigum kan da yaw hai tare aina ai haidi hujik si loimak ai gidang natraga zu mayam na khoi social media platform or any khoi social media da isagi imi ma loina hakna leibani na ai dang natraga zu loina ma tholakane aduna sometimes aina sum kamaina ga leiri visa no khoi Google da natraga na hujik leiri va social media na kamaina khoi je mayek lana piriba kamdong na piri ga to marak sum yeng hai tare Arvind soibam mana Arvind I kandane mathang je kai na thol ai ma matam adubdi aina tawjaru sinfam gi ngata ina post tawjabani na mainly isai ngata ne du di thok isai nga thol ba ko okay ado yam harau phawbra ikogi sometimes
ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗꯒ ꯌꯦꯡꯀꯥꯟꯗ ꯑꯔꯕꯤꯟꯗꯅ ꯊꯣꯛꯂꯀꯥꯟꯗ ꯁꯣꯏꯕꯝ ꯑꯔꯕꯤꯟ ꯀꯥꯏꯅ ꯐꯥꯠꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯄ ꯁꯤꯒꯨꯝꯕ ꯌꯥꯎꯕ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯁꯣꯡꯁꯀ ꯍꯥꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯐꯥꯎꯕꯤ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩꯅ ꯄꯥꯝꯖꯅ ꯂꯥꯛꯈꯤꯕ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯈꯤꯇꯪ ꯆꯪꯁꯤꯟꯖꯔꯛꯄꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯂꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯔ ꯑꯦꯅꯤ ꯏꯟꯇꯔꯅꯦꯠꯁꯤꯗꯒ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯅꯒ ꯈꯤꯇꯪ ꯁꯛꯀ ꯈꯪꯕꯤꯔꯛꯄꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯋꯥꯠꯂꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯥꯔꯀꯦꯠꯁꯨ ꯄꯤꯛꯆꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯔꯅꯤꯡ ꯁ꯭ꯇꯦꯖꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯋꯦ ꯑꯩꯅ ꯈꯟꯖꯕ ꯂꯥꯏꯟ ꯑꯩꯅ ꯇꯧꯖꯒꯦꯅ ꯅꯤꯡꯖꯔꯨꯕꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯁ꯭ꯃꯣꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯤꯇꯪ ꯑꯩꯈꯣꯏ ꯐꯪꯖꯕꯁꯦ ꯌꯥꯝꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯩ ꯔꯤꯀꯣꯒꯅꯤꯁꯟ ꯍꯥꯏꯕꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯄꯦꯟꯕ ꯄꯣꯛꯄ ꯑꯃꯅꯤ ꯃꯗꯨꯃꯛ ꯑꯔꯕꯤꯟꯗ ꯐꯥꯎꯕꯤꯕꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤꯅ ꯈꯜꯂꯦ ꯑꯔꯕꯤꯟ ꯑꯗꯨꯒ ꯑꯦꯖ ꯑꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅꯀꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯂꯥꯏꯠꯂꯤ ꯂꯧꯁꯦꯕꯀꯣ ꯌꯥꯏ ꯑꯗꯨꯒ ꯑꯦꯖ ꯑꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯃꯤꯝꯁꯇ ꯀꯩꯗ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯡꯒꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤꯛꯁꯁꯦ ꯀꯥꯎꯈ꯭ꯔꯒꯗꯤ ꯃꯣꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯣꯗꯤꯌꯟꯁꯇ ꯁꯨꯃꯥꯏꯅ ꯑꯣꯗꯤꯌꯟꯁ ꯂꯣꯝꯗ ꯑꯣꯟꯁꯜꯂꯦ ꯍꯥꯏꯕ ꯃꯥꯏꯛꯁꯦ ꯑꯗꯨꯒ ꯑꯣꯗꯤꯌꯟꯁꯇ ꯁꯛꯑꯀꯥꯟꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯦꯒ ꯍꯥꯏꯌꯦ ꯑꯗꯣ ꯑꯔꯕꯤꯟꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯔꯕꯤꯟꯁꯦ ꯏꯁꯩ ꯁꯛꯂꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯝ ꯅꯍꯥ ꯑꯣꯏꯅꯁꯨ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯑꯔꯕꯤꯟꯅ ꯁꯛꯄ ꯏꯁꯩꯁꯦ ꯑꯔꯤꯕ ꯑꯗꯒꯤ ꯀꯣꯚꯔꯒꯨꯝꯕꯁꯨ ꯁꯨꯝ ꯇꯧꯕꯅꯤꯅ ꯀꯥꯎꯕ ꯄꯣꯠꯁꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯊꯦꯡꯅꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯍꯥꯎ ꯐꯥꯔ ꯑꯩꯈꯣꯏ ꯁꯤꯡꯒꯔꯅ ꯏꯁꯩ ꯁꯛꯄꯁꯤꯗ ꯀꯥꯎꯔꯀꯥꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯣꯗꯤꯌꯟꯁ ꯑꯣꯟꯁꯜꯂꯤꯁꯦ ꯀꯌꯥꯝ ꯆꯨꯝꯒꯦ ꯁꯤ ꯃꯁꯤ ꯃꯌꯦꯛ ꯀꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯁꯛꯏꯉꯩꯗ ꯑꯩꯅ ꯃꯌꯦꯛꯁꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯑꯩꯅ ꯁꯛꯏꯉꯩꯗ ꯃꯊꯪꯁꯦ ꯀꯩ ꯂꯥꯛꯇꯣꯏꯅꯣ ꯑꯩꯁꯦ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯑꯕ ꯑꯩꯅ ꯊꯑꯣꯏꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯃꯌꯦꯛꯁꯦ ꯀꯥꯎꯕ ꯍꯧꯔꯛꯀꯅꯤꯕ ꯏꯁꯩꯗ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯑꯗꯨ ꯅꯠꯇꯕ ꯖꯣꯔꯣ ꯖꯣꯔꯣ ꯑꯦꯖ ꯑ ꯔꯤꯐ꯭ꯂꯦꯛꯁ ꯑꯦꯛꯁꯟꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯒꯥꯔꯤ ꯊꯣꯝꯗꯣꯔꯦ ꯈꯜꯂꯒꯗꯤ ꯃꯊꯟꯇ ꯕ꯭ꯔꯦꯛ ꯗꯛ ꯐꯥꯔꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯖꯣꯔꯣ ꯖꯣꯔꯣ ꯑꯩꯅ ꯐꯥꯖꯈꯤꯕ ꯑꯩꯅ ꯇꯧꯈꯤꯕ ꯏꯁꯩꯁꯤꯗꯤ ꯌꯥꯝꯅ ꯃꯨꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯚꯥꯕꯣꯛꯇꯨꯒ ꯏꯟꯇꯔꯦꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯛꯈ꯭ꯔꯒꯗꯤ ꯀꯥꯎꯒꯟꯗꯦ ꯑꯗꯨꯒ ꯑꯩ ꯗꯥꯎꯠ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯛꯈꯤꯁꯦ ꯑꯩꯒꯤ ꯃꯌꯦꯛꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯀꯥꯏꯅ ꯏꯊꯟꯇ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯑꯕ ꯃꯌꯦꯛꯁꯦ ꯀꯥꯎꯋꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯁꯝꯇꯥꯏꯝꯁ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯨꯒꯤ ꯌꯥꯅꯕ ꯇꯧꯔꯛꯄꯅꯤꯅ ꯑꯩꯒꯤ ꯑꯀꯥꯎꯕꯁꯦ ꯐꯖꯕꯤꯗ ꯑꯣꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯛꯃꯤꯟꯅꯁꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯚꯥꯕꯣꯛꯇꯨꯒꯤ ꯏꯟꯇꯔꯦꯛ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯥꯎꯈꯤ ꯇꯥꯔꯒꯁꯨ ꯃꯣꯏꯅꯒ ꯑꯩꯒꯤ ꯃꯌꯦꯛ ꯀꯥꯎꯈꯤꯕꯗꯣ ꯃꯣꯏꯅꯒ ꯍꯦꯟꯅ ꯈꯨꯝꯃꯛꯑꯗꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯇꯤꯛ ꯃꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯨꯝ ꯈꯪꯗꯕ ꯈꯤꯇꯪꯁꯨ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯒꯟꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯇꯥꯔꯦ ꯚꯦꯔꯤ ꯑꯣꯄꯟ ꯃꯥꯏꯟꯗꯦꯠ ꯑꯗꯨꯒ ꯚꯦꯔꯤ ꯑꯣꯅꯦꯁ ꯀꯣ ꯌꯥꯝꯅ ꯑꯣꯅꯦꯁ ꯑꯣꯏꯕ ꯑꯟꯁꯔꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯉꯁꯤꯗꯤ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯏꯐ ꯏꯟ ꯑꯦꯅꯤ ꯀꯦꯁ ꯁꯤꯡꯒꯔꯅ ꯀꯩꯒꯨꯝꯕ ꯃꯥꯏꯛꯁꯦ ꯑꯣꯗꯤꯌꯟꯁꯇ ꯑꯣꯟꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯗꯦ ꯅꯤꯠ ꯍꯦꯜꯞ ꯐ꯭ꯔꯣꯝ ꯗ ꯑꯣꯗꯤꯌꯟꯁ ꯑꯦꯅꯤꯋꯦ ꯑꯔꯕꯤꯟ ꯑꯗꯨꯒ ꯃꯊꯪ ꯀꯣꯏꯁꯟ ꯑꯃꯇꯪꯒ ꯑꯔꯕꯤꯟꯗ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯕꯤꯟꯅꯗꯤ ꯈꯪꯕ ꯂꯥꯜꯂꯦꯅꯗꯤ ꯐꯤꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯥꯜꯂꯦꯅꯗꯤ ꯈꯟꯕ ꯑꯗꯨꯒ ꯔꯤꯃꯔ ꯍꯥꯏꯇꯥꯔꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯈꯪꯅꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯁꯤꯡꯒꯔ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯔꯥꯟꯕ ꯔꯤꯃꯔ ꯑꯃ ꯑꯔꯕꯤꯟꯒꯤ ꯃꯇꯥꯡꯗꯗꯤ ꯁꯟꯗꯣꯛꯄ ꯁꯨꯡꯆꯨꯝꯗꯤ ꯆꯨꯝꯗꯕ ꯑꯗꯨꯒ ꯌꯥꯝꯗꯤ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯂꯩꯕ꯭ꯔꯥ ꯂꯩ ꯁꯨꯝ ꯑꯩꯁꯦ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯅꯝꯕꯔꯁꯤꯡ ꯁꯛꯆꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯩꯈꯣꯏꯗꯤ ꯑꯥꯔꯇꯤꯁ ꯑꯁꯤ ꯏꯃꯦꯖꯤꯅꯦꯁꯟ ꯑꯃꯈꯛꯅꯦꯕ ꯑꯗꯨꯕꯨ ꯃꯤꯅ ꯈꯟꯕ ꯂꯩꯕ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯕ ꯌꯥꯝꯅꯒ ꯔꯣꯃꯥꯟꯁꯤꯗ ꯉꯥꯎꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯀꯥꯏꯅꯕ ꯅꯨꯄꯥ ꯌꯥꯝꯅꯒ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯕ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯈꯟꯕꯤꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯅꯠꯇꯦ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯑꯩꯅ ꯁꯛꯆꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯅꯝꯕꯔ ꯁꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯃꯌꯥꯝꯒꯤ ꯍꯥꯔꯠ ꯀꯣꯔꯗ ꯌꯧꯕꯤꯕ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯏꯃꯦꯖꯤꯅꯦꯁꯟ ꯑꯃꯈꯛꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯐꯤꯜ ꯇꯧꯕ ꯁꯤꯃꯥ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯉꯒꯗꯤ ꯀꯞꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯇꯥꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯩꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩ ꯁꯛꯄ ꯇꯥꯔꯒꯁꯨ ꯉꯥꯛꯇꯪꯗꯨꯒꯤ ꯑꯩꯒꯤ ꯃꯥꯏꯟꯗꯗꯤ ꯑꯗꯨꯗꯣ ꯎꯔꯒ ꯁꯛꯇ꯭ꯔꯒꯗꯤ ꯐꯤꯜꯁꯦ ꯃꯌꯥꯝꯗ ꯃꯌꯥꯝꯅꯁꯨ ꯇꯥꯕꯗ ꯌꯧꯔꯣꯏ ꯑꯩꯅ ꯁꯛꯄꯗꯁꯨ ꯌꯧꯖꯗꯦꯕ ꯏꯁꯥꯅ ꯒꯨꯁ ꯕꯝꯁ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯖꯈꯤꯗꯦ ꯑꯁ ꯌꯥꯝ ꯐꯖꯩ ꯑꯔꯕꯤꯟꯅ ꯋꯥꯔꯤ ꯑꯃ ꯑꯣꯄꯟ ꯑꯞ ꯇꯧꯔꯕꯅꯤꯅ ꯑꯩ ꯀꯩꯅꯣꯝ ꯍꯪꯅꯤꯡꯉꯦ ꯑꯔꯕꯤꯟ ꯑꯩꯈꯣꯏꯒꯤ ꯁꯝꯇꯥꯏꯝꯁ ꯑꯔꯕꯤꯟꯒꯤ ꯂꯣꯏꯅꯕꯤ ꯂꯩꯔꯕꯅꯤꯅ ꯑꯔꯕꯤꯟꯅ ꯀꯥꯏꯅꯕꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏ ꯚꯦꯔꯤ ꯒꯨꯗ ꯅꯝꯕꯔ ꯑꯗꯨꯒ ꯑꯃꯨꯛꯀ ꯀꯥꯏꯅꯕ ꯏꯁꯩꯁꯦ ꯑꯔꯕꯤꯟꯅꯁꯨ ꯁꯛꯏꯗꯅꯀꯣ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯁꯝꯇꯥꯏꯝꯁ ꯐꯦꯁꯕꯨꯛꯇꯒ ꯂꯥꯏꯚꯇ ꯁꯛꯂꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯅꯪ ꯀꯥꯏꯅꯕ ꯏꯁꯩ ꯌꯥꯝ ꯁꯛꯏꯁꯤ ꯀꯩꯒꯤꯅോ ꯏꯁ ꯗꯦ ꯁꯝꯊꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕ꯭ꯔꯥ ꯈꯣꯠꯈꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯟ ꯇꯧꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯑꯗꯨ ꯍꯟ ꯇꯧꯔꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯪꯉꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯁꯦꯝ ꯑꯟꯁꯥꯔꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯄꯤꯖꯕꯁꯦ ꯃꯁꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯔꯒ ꯍꯦꯟꯅꯁꯨ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯥꯔꯇꯤꯁꯀꯤ ꯅꯪ ꯂꯣꯏꯅꯕꯤꯅꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯁꯦꯝ ꯑꯟꯁꯥꯔꯗꯣ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝꯅ ꯋꯤꯇꯤ ꯑꯣꯏꯕ ꯑꯦꯟ ꯑꯒꯦꯟ
talent ji ngasai Arvind gi talent je koina ujaba da isai gi talent ni koina ujari ba ja isai na taba yam singba haidare yam witty oi ba yauri Arvind da ko appreciate it ai yam bra vidam lak mayam jina loi tanik tanik na ngai je Arvind je hoju pho isai handa bidam miras na kari phajala thamino sini aduna ai comment yam thi thi nga nga ni Arvind ai na han bisai Arvind dai khalaroi ge Arvind na khanbiro khwai da gi Arvind ge favorite song am khak ngasi sakpiyo okay koi music ki salaiven Ma'am, salaiven ki damu ta ahu khubam khuse Arvind please sei je sei ma'am amadi kokta sum lakse hai tare do sigi anambana khoi hujik lai riba tangdu lai ta de film sina hai tare ngasi yamna taseng na hanagi Manipur hanagi kinodo ram hanagi vibe to ram tara gading si jam khoi je dum sida phamba je khoi kusin gor gor kholaga kana to wagi matam nai dare sai so duki matik tawba adubu sigi matam sida ina dum yamna khanjaki bishay ma mathanda khalak traga jadum khoi gi aina sai haijabdo mathanda dum lakjaba isai ma khanjare hai tare ai di cha seng no jaguru na sam bai sai si sakpa yam henna pamjaba seng na ai sai ji pudi mayam gi hai tare ai gi sai sina mayam gi ni duga aina seng na sakning ba hangak taragadi ojaguru na samba natragana any sai phachapa jing aina sakta pajing hai tare singang baje gi am favorite hai tare duna amtang lokachake please akoi mikup khara dangai re koi gi 2024 chakhi ga doba amona la aroi dei ni duga anoba chahi ama hojik phaujala ni 2025 adu hanadi new year ga lak pajam harau mai tare adu hojik se sum 30 plus oisalak paira traga aina habise su yam pak oi da bradi khang de sum new year lak salak paji nungnang ba gi film macha macha lak pa ho hai tare koi desu aduga ai mate madang kumon ama lak pasida khudol sidang tamlake hairak laroi ana ozajeng na thambi ba jala lambong imogi sei sei mate ma yengjage Kumon amalak pasida khudol sidang tamlake hairak laro honglak laro khalurabani matam kaya kumon amalak pasida khudol sidang tamlake khudol sidang tamlake nungsibi nangna pamjadaba wahi ama hairero nungsibi nangna pamjadaba wahi ama hairero asima tang tamlake ko nungaiba oyu nangi punsina kumon amalak pasida khudol sidang tamlake khudol sidang tamlake khudol sidang tam khavi nangi na phamda tamlake. Thank you very much. Amazing, Arvind. Arvind dagi housing horiba naharo singi maraktagi maroina artist sing dagi yamna tangba maguna maka Arvind da thengna baje ai Arvind na loina maktagi hele haijabanate adu haiba ngamagi agi tiki pasu leijade to budo aina something unique oina khanja baje
थाइनगी अहल लमनगी ममल यामलबा पीस मयामजे अमुक हन रिवाइव तौबा हिंगनबा अदुगा अनौबा महाव अमा पीरगा अखोगी हौरिबा अनौबा जेनरेशन सिंगसिदजु मसिगी महाव तंगहनबा होटनबगी एफर्ट अमा पीबजे अदुगा ngasai khungiba पाउखुमदा याम फजबा हाइतारे Thank you. अदि आइगी इसैदी मयामगिनी मयाम नुंगाइनबा सक्सबने अदुबो आइगी पर्सनल ओइबा इसैदी अखोगी अहल लमनसिंगना थंबिरंबा इसैसिंगसिनी का हाइबसे that is amazing अदुगा Arvind and there is a rapid fire for you mayam hauzik aikoi kitang serious oigre ngasi chance lorga tangna phangmani ko YouTuber da aikoi na media na question tawba guys je aikoi ki yam tangna phangba khudong chabani adu moi ani sidi yamna responsible oi haidana ai question sing je moi da hangobani ko adu anyway we got a very pertinent over yam relevant over answer mayam phange yam nungai sabirna wahai makak soirubagi mangonda adu gi do diet do fill to we haidana man haibani Arvind let's get ready for the rapid fire Arvind chatken ena khanba thun pakum physical ai thun hanke chatken ena khanba plan ama leireba haiba plan je kaibagi kwai toine sina ba excuse kari oige plan ama create tore ai si plan je tawge na har kada plan do amuk plan do thugai na bagi kwai chaw maram je ayam madam sina bas si maram sina ne habis kari maram oige Upai leite isala dum tai nei sangam dre. oh isangam dre sine ba isangam dre har kadi plan je Bathang da tai na ja isala tai na jam. isang tai san bathang da changang en changong Changang. changang okay champra hapra Hap to be. Okay, and what is the most useless talent that you have? Talent ti leiba ko. Adu isa da yawba talent. Adu sina ba de sumong khangdaba, sina phong khangdaba. Karamba talent. Isra. Yes. Kadi isada yawba aduga yam useless over talent je. Oh, talent yawba aduga sina ba de swedraba. Kana phong khangdaba. Kadi lui. Kana phong khangdaba aigi talent hai tar gadi kano sin hai tare kai isai da dum haira ge Habiro. akhoi khayal sak pajai tare Okay. Khayal sakpase. Okay, aduga masigi mafam je space from this the sulai lai trawai tare kai manipur da akhoi tamba kano gi textbook lom doi ne chakre Okay. sigi show tawde kano tawde so atuni Okay. And mathang da kaigumba Arvind jin nongmadi invisible oire na khalajeba. Khudong chabam phangeba Arvind nang si nongmadi mayamna sunguroi hairadi kaidoni example chalani so sam basaga okay yam bas nongma Arvind se sungu hondragadi chuchan pusakani havani ko anyway mathang da mayamna di yam pamna da hai tare yenjang makhan mathel ama adu isana di yam pamba ai nongma thengnayeba ko ai di Guwahati gi ai maitai family im lei ai yam close oiba ado moina musuri hawai musuri je iromba haitare ado ai ngakreba hawai musuri kama iromba yage and it was very good to me sumai to dana yenjang mathel ama yamna di weight oiba ado isa yam pamba haitare kam yenjang mathel isa yam pamba yeah yes mayam na pamna da bani ko yam kana yes isang mathel je mayam na di loi pamna ga nai tare mayam na pamna da isang mathel le te question jam na lu hai tare ai no mayam na pamna de na khan badu hai rage akoi gi kano hai tare usop ta sagulai angauba sagula ngobse ai ju pamte adu Arvind di pamame anyway it was very good Arvind adu kana ai gi kari gumba matam da ai gi floor da taba pot ke se lokhat la chaba yawro yawe adum jai du de adum chai floor taba okay it was very good adagi men on hotel janganda bop ta gre pe adu gi khanda kai do we ge si kyam kai du dok chasale mathang da mingon da di uthokning da bhai tare ai habit amoy indi leiba mi da mi mang da di puthok pa da ikai ba ai habit oin di leiba ko haina biyo ne sum lei hiba ai isa ge manung da sum lei jaba aduga mi mang da puthok pa da di ikai ba kai lei yam nikal le ba ye samana asum nikal le mi mang puthok pa mi ne always phai phatti si jat cham to ba yam ikai jaba heta nik ke to pa si habit ne okay Arvind it was amazing ai question amani da hange Arvind ge celebrity curse se kanano celebrity crush yes appear paro any abra nupi na di phai mayam tabu no ai celebrity crush se Preeti Zinta khana roiba khara senior roiba je hai ro ni na hore yum da khana roiba na tra ade maka Manipur ge mo haidri adana adagi
ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯈꯤꯗꯕ ꯁꯤꯅꯦꯃꯥ ꯑꯩꯅ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯕꯤꯟꯅ ꯌꯦꯡꯈꯤꯕꯗ ꯑꯁ ꯃꯁꯤ ꯁꯤꯅꯦꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯑꯣꯏꯒꯦ ꯔꯥꯋꯥꯟ ꯔꯥꯋꯟꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯑꯗꯩ ꯍꯣꯜꯗꯒ ꯆꯠꯂ ꯌꯦꯡꯉꯨꯔꯤꯔꯕ ꯍꯣꯜꯗ ꯅꯠꯇꯦ ꯑꯗꯨꯝ ꯌꯦꯡꯕꯅꯦ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯍꯣꯜ ꯄ꯭ꯔꯤꯟꯇꯣ ꯉꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩ ꯑꯃꯨꯛ ꯑꯃꯇꯪ ꯇꯥꯁꯤ ꯃꯌꯥꯝ ꯀꯩ ꯏꯁꯩ ꯇꯥꯅꯤꯡꯒꯦ ꯑꯔꯕꯤꯟꯗꯒꯤ ꯑꯔꯕꯤꯟꯗ ꯀꯩ ꯏꯁꯩ ꯇꯥꯅꯤꯡꯒꯦ ꯃꯌꯥꯝ ꯑꯦꯅꯤ ꯁꯣꯡ ꯐ꯭ꯔꯣꯝ ꯑꯔꯕꯤꯟ ꯑꯣ ꯊꯦꯝꯖꯤꯟꯕꯤꯅꯕ ꯇꯥꯔꯦ ꯑꯔꯕꯤꯟ ꯍꯣꯅꯨꯡꯗꯝꯕꯅꯤꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔ ꯇꯦꯜ ꯂꯩꯕꯅ ꯑꯩꯈꯣꯏ ꯊꯦꯝꯖꯤꯟꯕꯤꯅꯕ ꯍꯥꯏꯔꯦ ꯁꯕꯤꯔꯒ ꯆꯥꯟꯅꯅꯅꯤꯀꯣ ꯏꯁꯩꯁꯦ ꯑꯩꯅ ꯁꯩꯐꯝ ꯈꯨꯗꯤꯡꯒꯤ ꯁꯛꯑꯔꯣꯏꯅ ꯋꯥꯔꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯈꯅꯥꯎꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯒ ꯂꯩ ꯃꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯦꯅꯥꯇꯣꯃꯤꯀꯦꯜꯂꯤ ꯑꯩꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯦꯔꯤꯗꯤꯇꯤꯒꯤ ꯄꯣꯠ ꯈꯤꯇꯪ ꯂꯩꯕ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯒꯁꯨ ꯁꯛꯑꯔꯣꯏꯒꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯁꯨ ꯌꯥꯗꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯦꯅꯤ ꯁꯩꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯊꯥꯅꯕ ꯌꯥꯗꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯁꯛꯄ ꯏꯁꯩꯅꯤ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯉꯁꯤꯁꯨ ꯑꯗꯨꯝ ꯉꯁꯤꯒꯤ ꯕꯥꯏ ꯕꯥꯏ ꯍꯥꯏꯇꯥꯔꯦ 31 ꯗꯤꯁꯦꯝꯕꯔ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯝ ꯈꯟꯕꯤꯔꯛꯏ ꯃꯇꯦꯡ ꯑꯃ ꯑꯩ ꯈꯤꯇꯪ ꯍꯥꯟꯅ ꯃꯨꯠ ꯑꯃ ꯁꯥꯒꯠꯄ ꯑꯣꯏꯅ ꯑꯩ ꯇꯧꯖꯔꯛꯀꯦ ꯃꯇꯝꯒꯤ ꯁꯥꯐꯨ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯔꯛ ꯇꯦꯡꯊꯥꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯗꯨ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯈꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯗꯨ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯁꯇꯤꯛ ꯂꯥꯛ ꯑꯦꯃꯦꯖꯤꯡ ꯑꯉꯛꯄ ꯐꯪꯅ ꯐꯖꯩ ꯁꯕꯤꯔ ꯃꯄꯤꯔꯥꯛꯆꯦ ꯂꯩ ꯂꯩꯔꯝꯃꯦ ꯁꯕꯤꯔ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯕꯤꯟꯅ ꯁꯛꯏꯕ ꯏꯁꯩꯁꯤꯅꯀꯣ ꯃꯌꯦꯛꯁꯨ ꯌꯥꯝ ꯐꯖꯩ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯩ ꯋꯥꯟ ꯑꯣꯐ ꯗ ꯁꯨꯄꯔ ꯍꯤꯠ ꯁꯣꯡꯅꯤ ꯁꯤ ꯑꯩꯒꯤꯁꯨ ꯐꯦꯚꯣꯔꯥꯏꯠꯅꯤ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦꯕ ꯁꯤꯗꯅ ꯅꯨꯄꯤꯗ ꯆꯩꯗꯕ ꯅꯣꯡꯗꯝꯕꯗ ꯑꯣꯏꯅ ꯆꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯑꯦꯅꯤꯋꯦ ꯍꯥꯏꯗꯤ ꯋꯥꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯗ ꯒ꯭ꯌꯥꯟ ꯇꯥꯗꯗꯤ ꯑꯁ ꯏꯁꯣꯔ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯇꯥꯏꯅꯩꯗꯅ ꯎꯄꯥꯏ ꯂꯩꯇꯕꯗꯣ ꯑꯗꯨꯅꯤꯗ ꯏꯁꯣꯔꯗ ꯕꯦꯕꯥꯔ ꯌꯥꯎꯗꯅꯅꯦꯕ ꯑꯗꯨꯝ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯦꯛꯇ ꯇꯥꯏꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯉꯣꯟꯗꯁꯨ ꯕ꯭ꯂꯦꯝ ꯇꯧꯅꯤꯡꯗꯕ ꯁꯤꯅ ꯏꯁꯣꯔꯗ ꯇꯅꯥꯏ ꯇꯥꯏꯅꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯦꯛꯇ ꯐꯠꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯩ ꯂꯦꯚꯦꯜꯗꯣ ꯌꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯁꯕꯤ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯨꯝ ꯑꯦꯛꯖꯥꯝꯗꯒ ꯑꯩ ꯑꯝꯇ ꯍꯩꯔꯛꯇꯦ ꯚꯥꯏ ꯀꯥꯏ ꯑꯝꯇ ꯐꯥꯗꯦ ꯀꯥꯏꯔꯒ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄꯗꯒ ꯅꯩ ꯂꯩꯔꯝꯕꯗꯣ Okay. ꯑꯗꯨꯏ ꯇꯥꯏꯞꯅꯦ ꯃꯥꯅ ꯑꯣ ꯇꯧꯔꯤꯗꯣ ꯑꯔꯕꯤꯟꯒꯤ ꯀꯃꯦꯟꯁꯦ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯁꯤꯛꯀ ꯊꯝꯃꯣ
ko Arvind ge hozik si matek se Sure, sure. YouTube de hore lo thu ka thamo Sabir ko and that's the greatest compliment that you can expect from anyone else ꯑꯩ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ hozik bap tare Arvind yes ꯈꯨꯠ ꯑꯣꯏꯅꯗꯤ ꯄꯥꯏꯕ ꯌꯥꯗꯕ yet na di suya di ꯌꯦꯅꯗꯤ ꯄꯥꯏꯕ ꯌꯥꯗꯕ yet na di ya da ꯈꯨꯠ ꯌꯦꯠ very good amazing absolutely right see you ngasai Arvind gi ngasi mai pau khum mayam je pura nail it ngaktani ko my problem is na ꯚꯥꯞ ꯂꯥꯛꯑꯦ ꯍꯧꯖꯤꯛ Sabir khoi do mamai je sum noktena khedana si ngam je da du ka ki wane ada Arvind chi witi oi ngasi ai han experience ne haidare so yamna ngasi piri pau khum sing je nail it ngaktane suma ba Sabir Arvind da hange thong je hang tu pudi sungya ya da ba haidare thong ama bhok pan da ba aduga ki na mayam am yaw ba thong gi so ki na yam yaw ba ki yam yaw ba aduga hang tu pudi sungya ya da ba Arvind ge yam nakna leiba po ne thong hang tu pu sungya ya da ba haidare ki mayam yauba ki mayam yaw ba ꯑꯗꯨꯕꯨ ꯁꯣ ꯍꯥꯡꯕ ꯌꯥꯗꯕ so hang ya da ꯑꯧ sungya ya da ba sungya ya da ki di mayam yaw dui ni ko Arvind gi inak ta su yam nakna di leiba po roi dui ne ba aduga ai moi ani manak ta di leite Arvind gi nak ta di yam toina yam nakna leiba po roi ba ꯈꯪꯉꯦ aduga ki di yam ba aduga thong am fo ki du na de hang dok ya da ba ꯍꯣꯔꯦꯟ ꯕꯣꯝꯇ ꯈꯣꯡꯒꯦꯅ ꯆꯠꯂꯒ ꯄꯤꯌꯥꯅꯣ ꯀꯤꯁ piano as Arvind ꯅꯛꯅ ꯂꯩꯕ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯅꯦꯃꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯪꯉꯔꯣꯏꯗꯕꯅꯦꯕ Arvind laite Arvind yam laite ko tingko isai su yadra Arvind nadi khumninge ba si pau khumje ai discussion show se khana sida ge na khalle Arvind spokesperson ma'am loi leire ko BJP ki Congress ki loi leire sida hujik social activist leire journalist leire kai haninge discussion gi matang se ꯊꯣꯏꯗꯣꯛꯄꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯍꯥꯟꯕꯗꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯃꯥꯡꯗ ꯌꯥꯝ ꯗꯤꯁꯀꯁꯟ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯖꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯟꯁꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯌꯦꯡꯈꯤꯗ꯭ꯔꯦ ꯌꯥꯝ ꯗꯤꯁꯀꯁꯟ ꯑꯋꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯃꯤ ꯂꯤꯁꯤꯡ 15 20 30 40 ꯒ ꯌꯦꯡꯕꯁꯤꯗ Arvind ꯌꯥꯎꯗ꯭ꯔꯦ ꯁꯨꯝ ꯑꯩ ꯁꯨꯝ ꯍꯩꯅꯗꯕ ꯃꯇꯥꯡ ꯁꯨꯝ ꯌꯥꯎꯈꯤꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯦꯡꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯗꯤꯁꯀꯁꯟꯗꯗꯤ ꯌꯦꯡꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟꯒꯤ ꯑꯗꯩ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯁꯤ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕꯅ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯝꯕꯅ ꯁꯤꯅꯤ ꯍꯧꯖꯤꯛ ꯁꯤ ꯑꯗꯨꯒ ꯑꯃ ꯂꯪꯅꯕꯩ ꯄꯣꯠꯁꯦ ꯁꯤꯒꯤꯗꯗꯤ ꯁꯨꯝ ꯑꯩꯅꯁꯨ ꯁꯨꯝ ꯏꯟꯇꯔꯦꯁꯇꯨ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯣꯜꯂꯛ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯍꯨꯟꯗꯤ ꯍꯨꯟꯅꯔꯒ ꯁꯨꯝ ꯑꯣꯜꯂꯛꯇꯕꯗꯣ ꯋꯥꯕꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯁꯨꯝ ꯂꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯖꯥꯠꯂꯥ ꯀꯥꯏꯅ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯕꯨꯗꯤ ꯌꯥꯝꯅ ꯊꯦꯡꯅꯖꯕ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯖꯩ ꯉꯥꯏꯔꯒ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯤꯗ ꯃꯨꯠꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯀꯩꯅꯣꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯅꯣꯛꯑꯝꯕꯩ ꯋꯥꯅꯦꯕ ꯀꯨꯝꯊꯈꯤꯕꯒ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯈꯥꯗꯕꯨ ꯆꯠꯄ ꯊꯣꯛꯄꯕꯨ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯗꯅ ꯉꯥꯏꯍꯥꯛ ꯁꯤꯅꯤ ꯃꯌꯥꯝ ꯉꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯗꯨꯝ ꯀꯨꯝꯊꯈ꯭ꯔꯒ ꯏꯊꯟ ꯆꯠꯄꯗꯗꯤ ꯑꯗ ꯈꯜꯂꯛꯄ ꯑꯗꯨꯅ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯣꯏꯅ ꯑꯦꯅꯤ ꯑꯐꯕ ꯀꯩꯅꯣ ꯑꯃꯒꯤꯁꯨ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯒꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯒꯤ ꯂꯥꯛꯀꯗꯕ ꯔꯤꯖꯜꯇꯨꯕꯨꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯐꯕꯗꯣ ꯑꯗꯨꯒ ꯁꯨꯝ ꯉꯝꯁꯤꯜꯂꯛꯇꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩ absolutely yaninge aduga Arvind gi and again Sabir and Tinkul ngasigi am nungaibase moi they have given the most honest answers piba response adugi yam nungai hatare thamoi sengna piba ikoi filter yaudabase masi yam tangna thoe and again yam light vibe mayam am to ya khibagi yam nungai aduga sigi round je lotion bagi tanza je Arvind the question ama hangjage and Arvind isai da pau kompiru ko Manipur ji kayam nuksi इरेबाक्सी की दमकता Arvind की थमोइदा फाउबजे वहाई ने तब इसे द पाखम पिबिरो इसे द जो पिजर के दगो वहाई अन्नतंग हायरमगे प्लीज मणिपुर से याम नुशी हाइबजे उजिक मपांग आई कोक द खलेबा शी हायरगा दे मणिपुर से याम एन आई नुशी बजे एक्सप्रेस तो ngam शी ओइरगा दे एक्सप्रेस तो ngam यामना हायरगा दिस माइ ngam हायरगा आई जे मणिपुर नुशी बन आई जे कई हाइदोइनो न खंगक त्रि जैनो जे सीजनेब सिगी मुड अमल लेबजिनेब आइना मणिपुर नुसिजबा हाइजे amazing I have it to say that feel yauna ai Manipur नुसिबसे मणिपुरी माबो सैथाबा
लेबाक निंबा अमतंग ꯑꯩꯒꯤ ꯑꯩꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯛꯆꯕꯗꯨꯅꯦꯕ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯤꯡꯖꯔꯒ ꯍꯥꯏꯇꯥꯔꯦ Okay. ꯑꯗꯨꯅꯤ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯖꯕ ꯍꯥꯏꯗꯤ ꯑꯩ Yes. Yam fazai. ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯦꯛꯇꯪ ꯑꯩꯅ ꯑꯗꯨꯝ ꯑꯣꯖꯥ ꯄꯥꯔꯤꯒꯤ ꯏꯁꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯛꯀꯠꯆꯔꯒ ꯑꯩ ꯃꯇꯦꯛꯇꯪ ꯑꯩꯈꯣꯏ ꯂꯥꯁꯇꯪ ꯂꯥꯎꯖꯔꯝꯃꯒꯦ Okay, please. G minor. ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯟꯖꯩ ꯏꯙꯧ ꯖꯌꯟꯇ ꯀꯨꯃꯥꯔꯒꯤ ꯃꯌꯦꯛꯁꯤꯗ ꯆꯤꯡꯂꯩꯕꯥꯛꯀꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯅꯗꯣꯝ ꯉꯥꯜꯂꯨ ꯅꯗꯣꯝ ꯁꯥꯠꯂꯨꯅ ꯍꯥꯏꯔꯝꯕꯁꯦ ꯌꯥꯝꯅ ꯁꯤꯗ ꯍꯥꯏꯔꯝꯃꯤꯕ ꯄꯣꯏꯟꯠꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯅꯤꯅ ꯈꯪꯉꯩ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯤ ꯑꯩ ꯑꯗꯨꯋꯥꯏꯃꯨꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯋꯥꯛꯆꯤꯡꯒꯤ ꯎꯟꯒꯤ ꯆꯩꯅꯥ ꯈꯣꯜꯈꯥꯡꯕꯗ पारव चरैना नम्द कुप्पदा वारे कौबता हाइजदबी नोकपताना नसरु कोइरिबी चिंगलैबाकी इमा मणिपुर नदोम सालू नदोम आलू Amazing, amazing. Angakpa phangna phajaba aduga ikoi thamoi de iripak nuksibagi ihulju yam hena pohon be sei moi khi Arvind, thank you so much. Doina ngasi